Imphal Fongo Maroiba Pausi Singdigi Maroiba Pau Ker Lokachari National Highway the Free Movement LEIHANNABA THAKHIBA PIL gi hearing CHATHAKHRE Manipur gi National Highway sing the Free Movement Leitriba sigi matangda Manipur High Court THAKHIBA PIL ama ngarang hearing CHATHAKHRE hari Petitioner gi Council oiriba Advocate Mayobam Rakesh Singhana thadorakpa cherol amana hai English Singani Kunga Homdoi May Thadagi Horakiba Kangluki Irangna Maram Oiraga Tampak Amasung Singi Marakta Buffer John Thamduna State Asida Leiriba National Highway number Ani National Highway number Kuntraga Taret Amasung National Highway number Amada Tampakta Kundariba Furup Amana Fauduna Satpangamdri Masi India ki Constitution na piba fundamental rights pu Hakteng Nana Kongauna Vani Haina PIL aduna palli ngarang chathakiba hearing aduda petitioner gi maikaidagi senior council gi maikaidagi miyamna thengnariba awaba si yenglaga thuba matamda judicial gi oiba meeting changbiyo haina thamki court na central government na thamlakliba wafam adu record tawbuga loinana Iroi loiba lalhauba group khulai thadokhibaga loinana Mizoram insurgency leitaba state amani haina lauthokre Mizoram gi iroi loiba ethnic insurgency group ngasi khulai thadokhibaga loinana state asi insurgency free oire haina chief minister na Laldu Homana haina phongdokre chahi kaya thabak tawdana leirabasu lalha mingthang shanetana luchingba Mar People's Convention Democratic Natraga HPCD fraction amana marakta criminal gi thabak thoram kya chathari haina official singna haiki Senate fraction ase awang nongpok state asida khwaidagi iroi loiba state asida leihauriba insurgency group amani haina launari HPCD na constitution gi Taruk Suba schedule gi makhada Mar community miyam gi damak autonomous district council ama demand tawduna lakhibani Senate yauna group asigi apunba kedar asi nifuga homdhoini makhoi gi khulai sing aijol mayada leiba Shelong da pangthokhiba yumda hanjallakpa amasung khulai thadokpagi thoram amada government ta sinakre Homecoming Thoram adu Mizoram government amasung HPCD na April taraga mari Peace Accord ama sign tawnakraba matungda lakhibani masina state asida lalhauba loisindanabagi masak thokpa khongjang oiki Thoram aduda wa ngangladuna Laldu Homana hai mamangda Mizoram da Shanti gi wafam ngangna rakpada HPCD insurgency asigi mami taduna lakhi aikoina yana warol asi laknaba thamoi sengna yasinanaba puraknaba hotnaki aikoi gi home minister amasung mahaki colleague singna chokthaba leitana hiram asida changsinki ngasidi aikoina aikoigi pandam adu fangle Hojikti Mizoram asi tasengna mapung phana santi leiba state ama oire haina lauthokpa ngamle haina chief minister na haiki tongan ba Mizo tribe sing punsin nanava appeal tawraduna Laldu Homana Mizo ama oibagi saktam adugi mathakta tribe amatana leiba yaroi haiki aikoi pomlamak Mizo ngaktani kariguma Mizo community sing gi manungda Tribe furup macha leinaba hotnarakpada madu mai pakpa ngamloi aikoina Mizo gi saktam asi kainaba hotnaroidabani aikoina amatta oibagi khongthangda lepminagadabani haina mahakna haiki santi gi
mamal asi wangna palladuna chahi taragi mamangda Indian Police Service IPS tagi resign tawkraba Laldu Homana Mizo National Frontna khumang thaduna tokai tanabagi khongjang sangsin khiba matam aduda santi puraknaba hotnakhiba adu nahongnana ningsingki santi puraknaba hotnabada kaya mangkhre amasu kaya ama thadokre maram aduna reason asina santi lakhibani mathona faraba kedar kayana changjarakhiba adu mahakna thagatladuna hai khut thadokpagi pangal aduna asengba community asi hena afaba oinabagi pukning thaugatli haiki